National Highway Sing the UNC Gimatam Kaktava Trade Embargo Ahindiki Horagani Zirano United Front UNC Trade Embargo Moalo Decree Memarga Lona Nagasan Kundavangam Kiparing the Sambal Kabamasum Pre Moment Regime FMR Sanahan Kidaviki Mayokda United Naga Council UNC National Highway Sing the Nasehing Nungayaki Matam Kaktan Economic Blockage at Avaragani Amaram the Zilano United Front ZUF na National Highway Amadi Trans-Asian Railway UNC na Kauri Economic Blockade Makalamati Cooperation Piro Han Fungtorli Fernasigi Information and Publicity Secretary Louis Gangmay na Kuyek Piduna Tadorak Pasio Lamanhai Zirang Frokimation Kundari Amata UNC Amasumasiga Seminary Belup Amatana Makalamati Kongjang Sanction Viaroi UNC na Kauri Matam Kaktabi Economic Blockade Asik Maram Sada Boibana Zirang Rong Frokimio Amatana Sagat Pamtokti Siola Sinahai Prime Minister Narendra Modi na September Tara Humdo Amasum Taraga Marida Manipur Yawn Awang Puki State Krada Laknaba Taurang Tauriba Sitaran Ui Malem gi takta maming leiraba lusing basina lakpa matamda awang poklamdam gi miyam gi apamba matungina thaurang kya laukthoklambaga loinana zerang nong furuki demand kya soidna piramgani habi gi thajabale adumoinamak UNC na nagata ba mafam punamakta matam kaktana economic blockade tawgani hairibasi maram sadi September 9 gi ehing nungyai di horaga nagata ba mafam singna paikhaliba railway gi thabak thoram sing yauna national amadi international gi project punamak thingjalagani hairibasi maram samu wali kumza English nganiga kungamari gi September 19 cabinet committee on security na Indo-Myanmar border kilometer lising mag satruka nifugu humdoi sangna sambal khana ba masum free movement regime satna handana bagi wafam ayaba pikyoni thaurang asina naga sing interest sokpa tarabadi matam du UNC na protest toram gadabani hainasu sirol sina fungdorakli India की Vice President Hayeng Khalagani Lok Sabha Rajya Sabha की MP Satre Kamar Fugumathoina voter oiri India की अनौबा Vice President Khanabagi Mikal Hayeng Pangthokna Thorang Tobulakri Lengak Pairiba NDA amasum opposition Mikal Asida Mai Pakna Thorang Lokalakibaga Loina House of Hobby oina BJP amadi BRS yauna political party kharagi MP Taragani Pana Karamba Mirep vote pigetagi haiba Laukthokpaletri Mapung oina yengbada NDA की मिरेप ओरिबा महाराष्ट्र की गवर्नर CP राधाकृष्णन ना opposition की मिरेप ओरिबा सुप्रीम कोर्ट की हाना की जज बी सुदर्शन रेड्डी माइतीबा पीबियाबा की फिवमदा लेरि करिगुम राज्य सभा अमसुम लोक सभा की मेंबर पुनमंगना बोर्ड पीबा तारबदि रूलिंग पार्टी की मिरेप ओरिबा CP राधाकृष्णन ना बोर्ड समरी का कुंथ्रा का मपन फंगलका opposition की मिरेप बी सुदर्शन रेड्डी ना बोर्ड सहुंग कुनगमरी फंगबा याय हाइना पानरि हाउसिक फाउबी ओइना BJP की MP तरेट BRS की MP मरी लोइना अकाली दाल ZPM अमसुम BOTTP की MP अमसुम इंडिपेंडेंस MP अहुमना करंब मिरेप बोर्ड पीगदगी हाइबा मयेक सिंगना लाउथोरप लेथ्री हौजिक पार्लियामेंट की हाउस अनीदा सीट तरेट हांगदुना लैरिबा मरमना अपुनबा वोटर मसिंग सद्रेक मार्फ को मथुइनी लेंगा क्वाइदिबी NDA अमसुम इंडिया ब्लॉक की MP सिंग नतबा तुवान पार्टी खरा अमसुम इंडिपेंडेंट याउना MP तरागा निपाना करंबा मिरेप बोर्ड पीगदगी हाइबा हौजिक फाव लाउथोरप लेथ्री इंडिया ब्लॉक की तोखरगा आम आदमी पार्टी की ओइनादी जस्टिस रेडी द बोर्ड पीगनी हन लाउथोप लेख्रे रोलिंग अमदी opposition का मरी थमनदबा YSR कांग्रेस की मेंबर तरामथोइना राधाकृष्णन सौगतपेगी वाफम फोंदोखी वाइस प्रेसिडेंट खनबगी मिखलसित नकलानि मंगना क्रॉस वोटिंग तोरप याबी को ओइथोप लै हाइना थाजप फोंदोखली कारिगुमा मिखलसित opposition की MP सहुंग कुनगमरिना बोर्ड पीरबा मतुंगदा मिखल माइथीबा तारबसु माइथी हौरबा मिरेब अमना बोर्ड मसिंग ख्वाइदिगी यामना फंगबो ओइगदबरी माइना सिंगबदगी सिरी Nepal district की मनुंग चनबा लाइसिंग माइपाव विलेज दा ngase upung tarerom taabada miyoema haisti line singbadagi siri laikhidraba miyoedugi maming maku ngarami se yankhai matai kawi mak sandel district ki saibol khunnagini laikhidraba maku ngarami na maki mamana ba DM modifa kawa amagi naunu saba yum mathakta kakhatuna lep khatlaga yenglubada kokthakta haisti line leirambadu uhodabadigi thiengduna maina singbagi thaudok thokhibane hari Prime Minister na Susampur lakpar unaba ahang baku sa marung kuki singna sem saba ukre
September 10 Bharat ki Prime Minister Narendra Modi na pung kharagi khongsat Manipur laktuna khongsat adugi ahan boina Susampur thungduna mafam adugi miyamda wa ngangadoriba thoramadada maitai singbu lan ohana bukuki sing nauna ku kya sem saduna Prime Minister utnaba thorang tokri haidi pausis na phomba paugi matung inedi kuki jau singbu maitai sing ot naibire haina Prime Minister da urhanabagidamak kusing adu nauna semgo sakapa horakibani hairiba kusing adu Prime Minister na miyamda wa ngangadoriba Susampur gi peace ground thamnaba thorang stawri haidi pausna makha taribadi nauna sem sariba kusing adu amuba masu loina taisili sarona ku masing samarum sabag loina ku khudingi laikhidraba miwisingi maming iba cross mark amamam su yungnaba thorang tori panmayawadi matam kharagi mamangda hana saduna thamlamba ahamba ku sing musa khangdaba singna huran khibagi thawdok thokraba matungda ikui kuidringai gi mamangna kokila holup UKLN na ku sing adu puthoraknaba khanganbadagi puthorakhibaga loidana nauna semsen sajinba horakhibani haina pausna makhatana haidi PM gi khongsat na Manipur gi irang as lusin mangamloi iraibak iramdam nungsibagi isiendaba lusingba sing mathangi mikhal amuhanna thokpiraklaga nu nganbi Prime Minister ki khongsat asina Manipur gi irang as lusinduna mausa gi phiumda hanjilakpa ngamloi iraibak iramdam nungsibagi isien lusingba sing mathangi mikhalda amuhanna thokpiraklaga nu haina apunba Manipur kanba imalup amkil gi president Lauremam nganbi na phongdokre wafamasi ngarang palace compound leiba lamyanba sanglen apunba Manipur kanba imalup amkil gi lupna lupa fudongba sahi thoranga mari lena wafam asi amkil gi president Lauremam nganbi na phongtokibani thauramadu nupi samas ki president thoksam ramni Tamisingmi President Yarembam Momo Laima Amadi UCM gi President YK Diren akhanaba mithunglen singoina saruk yakhi Lauremam nganbi na makhatara duna phongdokibada Manipur gi AC humfuda BJP na majority oina leiraga lengak semangam daba mani koki gi su sahi ama sangdokliba sina takpadi center party BJP lengan lamdam asigi BJP gi minister amadi MLA sing asibu ushitabani Sahi ani makhairom sujilaglab irang asida Prime Minister laktraga hojikak lakani haina PR gi lenga asina mapan thongda lambi kesan ba amadi BJP party na Prime Minister ab okna ba siliba sida Manipur miyamna aki amau taisinduna anan ba phijet tholakpagi muhutta irang asi lusinduna singa madi tam nungsi sana laminabagi dabang memorandum oina pisalausi political party khudimangna masa gi oiba thadolaga Manipur kanna bohona minasi iraibak iramdam nungsibagi isienda ba lusingba singa du mathangi mikhal amuhana thokpiraklaga no haiki su extend tawkhibada wahi ama phawba phongdoktuna lairibi MLA singdigi asa tawningai leitre YK Diren su agreement sahi ama makhatana extend tawkhibada wahi amata phongdoktuna tumina lairibi MLA singdigi asa tawningai leitri phammu hairaga phamba leppu hairaga lepa sajat amada laire haina United Committee Manipur UCM gi President YK Diren phongdokre hairibo afam singa si kekru pata leipa Manipur gi apunwa saktam kaiba yaru haina lisingani ga amagi miyam gi ihauda laikhidraba athawisingi mafamda langban tha gi haitha laitha tambagi thoramda mangna phongdokibani ngasi UCM na sinduna pangtokiba haitha laitha bagi thoramadada lamdam masigi ihau kya saruk yariba meke kya gi maira paibi imaibel kya su saruk yakhi Thauramga madi laidana paumisingna hangba wahangda UCM gi President YK Diren makhatana haikibada United Naga Council UNC na ngasi ahing nongyai kaukiba matam kaktoba National Highway Economic Blockade ki matangda mangna hai laibak ki security ga madi lainaba thabak thorom paikhalakpada ayetpa apan piduna miyam awaba nanganbigi thabak lepana phayaki Handak Manipur Bharat ki Prime Minister Narendra Modi ki khongsat ka mari lainana mangna haikibada Prime Minister ki khongsat asida UCM gi maikaidigi thoidokpa asa tawde uningbagi apamusu leiti lamdam asida thokliba sahi ani helaba irang asida India gi laingana kadi miyeng yengli haiba Prime Minister gi khongsat asida gi su miyam hena khanglagani haina su mangna makhata na phongdokhi su sangdokpagi khuyek pirakibagi matangda PIB gi maikaidigi wafam ka semdok sadoktuna sirol thokle KNO Thasigi marida barat lenga ki Ministry of Home Affairs maru oiba thodang loduna barat lenga amadi susana riba KNO amadi UPF ki marakta Delhi da nakalahung gi oiba wari sanaki bagaloinana su sangdokpi gi khuyek pinakiba adugi matangna Press Information Bureau PIB gi maikaidigi wafam ka semdok sadoktuna sirol thokle haina wari sanaki badura saruk yakiba KNO gi wangangloi Dr. Silent Hakim naikre Power Corridor PC News ka unaba amada maana phongdokibadi maikei ahungi oina wari sanakhiba amadi khuyek pinakhiba du asiengba mami PIB na thadorakliba paw du danati
matam changlabus changna maike hungi oina wari sanari basi constitution gi makhara soidana political goiba yasinaba ama purakani yasinaba haibisi koki jau sina demand toriba union territory gi demand aduna ki dr salen haukipna makhatana phongdo ki buwa pamaduga sapmanana upf ki wangang loisu knf ki secretary aron kipgen hakibida pib na phongtora ki buwa pamadu aran mani shugi agreement atu yauri buwa pam sing pib na semdok sadolaga sirol thokle madugi damak mari lainaba singdasu khangan khiba leire manipur ingta papurana ba makoi gi maikedi gi hotna gani haiba wafam su phongdokhi governor na bjp mla sing thaupu sing unakhi badu rajbon gi magun mangan mani rajbon asi bjp gi office na te oibobi Thasi ki tareta Manipur ki governor Jaikumar Balana BJP state president yauna MLA sing amadi thaupubu sing Rajbon unakibadu Rajbon gi magun manghan mani amadi Rajbon asi BJP ki office na ti haina Manipur gi hana gi minister Okram Ibobina maral shirakli ngasi Imphal gi Babuparada liba hana gi minister si gi quarter pangthukiba pawgi mipma mada Okram Ibobina makha takhibada thasi ki tara humduida lakani hairi India gi prime minister Narendra Modi gi Manipur khongsat asiki maoinana Imphal gi Kanglada mi yamna tilanana ba crowd management gi manma thawngama pangthukpa gi mami ama tari meeting adura Congress party yawning bi gi wapnati India gi prime minister lakpa matamda Manipur gi irang asigi long term solution ama puraki hairabadi meeting adura political party ki loina mag yawadabani mi masing yamna tilanbigi meeting oirabadi meeting adu layok thibana ki Okram Ibobin makhata ki bida sahi aniga makhairom suraba Manipur gi irang asi matamdu gi center government na matam sana ek tawkhidaba amadi state government na mathau tahodabagi ngasi phawba irang asi lairibani amaromda matam amada naga koki paiti amadi maitei pangal asigi marak thokiba irang aduda matamduda pan kiba Congress ki prime minister lakhidi haina BJP na maral shiri basida ibobina phungdokibada matam madura thokiba irang adudi kanglup ani gi marak yamna sathina nungshina khidabadi nati irang adu hek thokpaga nongmanini gi manungda loina solve tawki amadi maral lebesing adu amamam to oina thidokhi amarom da English ngani ga kungo humdoi gi me ahumdagi thokliba irang asigi hek nonganba tang marida neutral ni haiduna mapalamdagi security advisor hapkibadu matamdugi lenga asina irang asi tholakani hana khangbra natragana irang asi thawoina plan taraga thon khibra haina su hanagi minister asina maral sirakli PUCL gi report koki singi favor leiba bias oiba report ni haina IDP singna mai thakri hawkiba sai English ngani ka kungo humdagi me humdagi state asida koki amasum mite ani gi marakta thokliba umkhanaba thawdo asiga mari lenana Delhi da base toba PUCL koba body amana koki singi favor da thabak tawduna bias laina phongkiba report adu yaningdi haina ngasi Imphal East ki akampa ta leiba Ideal Girls College sangjafam loriba IDP singna report adu ba mai thakre loinana PNW gi khulaw kya su laukre Khongjang aduga mari lainana IDP laisang them inausa koba mana phungtokibada English ngani ga kungo humdagi me ahumdagi tholakhiba kangloki irangna maram oiraga lanjenaraglaba more chusampuram sum kangkokpi gi IDP kaya relief ke amadura lairibane Manipur thokliba wathok asigi matangda PUCL na koki singi favor da bias laina thabak tawkiba duna hairiba body asi koki singi separate administration na mating pangliba body amani haidaba ngamloi koki singdagi anauba senpham kaya lauraga irang asida koki singna isum sumba duga maitei singna ira lanbagi thong ama report aduda uhalibasi yabangam loi PUCL gi report aduda English singani ga kunga humdagi me ahumdagi tholakhiba kanglok irang adu Imphal da leiba koki singi mathakta maitei singna attack tawbadagi tholakhiba oina uhanbada natana thawdo aduna maram oiraga koki sing Imphal gi lanjena khiba duga Chusampur amasum More da leiriba maitei singbuna singdagi mathanta sasakibagi mawong iribasi yabangam loi report adu foundation digi horaga mayek sing ibigi muhutta kadai digi lauraga iribano haina hangladuna bara sarkar amasum state government na hotnabadagi lamdam asida santi amasum tangdu laitawa phibam ama laklaba matam asida PUCL gi report asina maram oiraga amuk nauna thoaningda thawdok sing thoklabadi madugi daita pumba PUCL na pugadabane koki singna maitai singi mihat mipun sathaba yauna yumai thabana singbagi thawang kya satakhiba adu aikoigi Minmang makta thokibani haina PUCL gi report adu yamna kana yaningda phungtokhi loinana report copy adu mai thaba yauna IDP singna PNW gi kholaw kya laukhi Nepal social media ban tawbadagi sauna hingsa thokri police ka muknabada miyoi taruk siri Nepal government laiba adu Facebook YouTube amasum
X yawn social media platform sing ban taukhibagi mayokta ngasi leba adugi miyam akanba protest atakre protest adugi manungda police ka muknabagi thaudokta miyoi taruk sikre miyoi nifugani tho henbana aso apanangli solaba sing adu civil hospital amasum national trauma center singda layengsa thari haina kathamdu post ki pawmana hari Pausin makatana haribadi Nepal government social media ban taukibadugi mayokta ngasi leba adugi miyoi lising kyana lambida thulaktuna protest thaba yauna parliament ki akoibada khariba ba wire sing adu inthoktuna parliament house adubu question duna thamki irang adubu laksinna lakhiba riot policing protester adugi maikaidigi mafam adudagi handokna bakhan ki adubu police ki maikaidigi irang adubu control tonaba tear gas amasung water canal sing sijina duna tankhaina bohonaki thaudu oduna mafam sing adu army ge henba force ka deploy tawba yauna parliament building akoiba jaga sing parliament secretariat presidential house yauna city gi maru oiba mafam singda curfew thamkhre protester sing gi maikaidigi Kathmandu gi script singda corruption thingadabani social media nati youth singna corruption gi miyokta lai haina slogan kya lakhi panmayabadi Nepal government gi mekedi gi leba adura social media platform sing aran mong decision harakona maram oiraga authority singda register tawna bakhan khrabasu thabak oina pangthok tabadagi ban tawkhibani hairinasu pausta makhatana phongdorakli Masa masana daita pujagadabani quality education purakna bahonabada amasum afaba matik chaba tungi yumbi oigadoriba satra sing puthona bahonabada school gi founder amasum principal na loriba thaudang thagali haina Jamiatullah ulami meyang imphal thadorak pasiol amana hairi siol sina makhata na hairi bana aikhoi khudima si musalman ama oina Allah amasum rasul iman purakpa oibana thabak khudimak din amasum Shared Ashina Matam Supada Mang Tamba Hapstang Ipadi, Maramadun School Bu General Education Loinana, Dingi Mapung Pava, Mahol Amalehan and Abohonabu, T-shirt day Muslim School Gatopa program sing Pangtopada, Nazam dance, rhymes music Yawamasum drama, Sanahanba, fashion show cultural program da, Islam Bu Pagita Hanbamasum. Sariye na yadaba program sing tawbidana volup asigi sahi khudingi school sing da haijatuna lakpane do school khara na wapam asipungang satana thingnei makata na athing basing asibu kanagumna thugai rabde lup asina lokhalak action khudimuk tama sama sana daita pujaga da bani hairina su paus na makata ne duga tanta nasu na myam na thamjaram ge hauji koina di myam paus mata sa du sinjarage mas makata bano update myam pun ngai mina sena channel sigi mekedi gi myang pham da makata na thamjari makata bano update myam pun ngai mina se